Akashvani Imphal, Wahengbam Rajesh na pau pajari, ahanbada marueba pau. Manipuri Security Force na thiyumbagi thabak chathabada laloglup singi miyoi ahum amasung kujukulai kaya phagatle. Leibak sinba thungbada ngasi National Panchayati Raj Numit pangthokli amasung Cabinet Committee on Security na leibak asigi hojik oiriba ngakselgi phibam hanna yengsingkre warep kaya marum lawkre. Security Force na Manipuri sing amasung tampaki tongan mafam singda thihumba amasung area domination gi thabak leptana chachari. Manipur Police na thopa chero laman hai ngarang Imphal East Jilagi Paurabi kulda thihumba gi thabak chathabada yamlaba kuju kulai sing phagat pangamki. Kulai sing adugi manungda magazine yawa SMG carbine ahum, magazine yawa 9mm pistol ama, SLR gi nongwai maru Nipumapan, 303 rifle gi maru kuntrataru, AK rifle gi maru tarataruk, 9mm gi maru taramanga, 303 gi rifle gi ammunition charge clip ani, radio wireless set ahum, hand grenade manga, tube launching nipan, detonator ani, 51-inch mortar cell ahum, tear smoke cell tara, stun cell nipan amasung pokhai biyaba masak yauna atay tongan ba polam sing phagat pangamki. Security Force na Imphal West Jilagi Nongpok Sanjemam Kulen Market Set Area dagi aina thangraba KCP Nongdren Kombagi active member ama phaki. Imphal East Jilagi Sombung Paurabi dagi Pripaki active member ama sufaki hari makoi miam dagi namduna sel khaibada chenabani hari. Atopa thokdok amada Security Force na Sagolmang Police Station na konba kaibi hekak mapal dagi KYKL gi mioi ama sufaki hari. Manipur Police na sathaba special drive amagi makada uran kiba amasung namduna lakiba gari taruk lokhat pangamle hari. Kamjong Jilagi Gambal amasung Hayeng Kulgi Yumsing arang masakhang dabasing na mai thaduna amangata thokraba matung district administration na miyamna thodok asiga mari lenana aranba pau sandok pidanaba appeal tawrakli. Panbayai Jila asigi district magistrate na kul ani asida pamdaba thodok sing makata na thorokpa thingnaba ngarang dagi matam kaktana curfew thamjingkhrabani. Sagolban Salam Laikai Maning Director Nauna Semba Citizens Development Committee Club ki building arang MLA RK Imona haunabi matungina sangakri building asigi matakta solar rooftop panel sukhinki thauramadu wangang bada MLA na hai English ani kunoithoi de haudokiba go to Laikai thaurangi makada sarkar gi thabak thorom sing yumthong da phangalli. Ngasi asi National Panchayati Raj Numit ni chahi khudingi April 13 asibo kendra gi Panchayati Raj Mantraloy na National Panchayati Raj Numit haina pangthoktuna lakli. Panchayat singbu rural local self government ki thakta sangbidhana ayaba pikiba numit puning singduna numit asi pangthokpani. Numit asiga mari lenana leba ki tongan mafam singda thaurom kaya pangthokkani. Pradhan Mantri Narendra Modi na ngasi Bihar gi Madhubani da thoram masi yaugani amasung lupa koti lising tara humdoi chamri marfu rongi chakot thorangi project kaya sangagani kharagina urep uyung tamgani. Project singi manungda railways amasung pawari yauri. Thoram gi saruk amoina Pradhan Mantri na lebak asigi rail gari gi lambi hena phaganaba pandamda anoba rail gari marisu hogdokkani. Tabiriba pawasi Akashvani Imphal degini. Cabinet Committee on Security na leibak asigi hojik oiriba ngaksel gi phibam hanna yengsingkre. Pradhan Mantri Narendra Modi gi official residence da ngarang athengbada pangthokkiba mifamna leibak asigi security force singna mikup nahom singna leinaba pauktak pikri. Mifam lorba tungda paumi singda wangang bada Foreign Secretary Bikram Misri na hai Pahalgam terror attack matungda Bharana akanba khongthang kya lokhatle masigi manungda English ma chamapan humpuda yana warol sahi tawnakiba Indus Water Treaty khudaktigi kakhatpa amasung Punjab ki Atarida hangliba integrated checkpost khudakta thingjinba yauri. Foreign Secretary hai Nai Delhi da leba Pakistan ki High Commission da mathok toriba mising yankhai manga dagi kuntra da hantanba masi me amadagi makhata na hantanaba warep laugani. The integrated checkpost Atari will be closed with immediate effect. Those who have crossed over with valid endorsements may return through that route before 1 May 2025. Pakistani nationals will not be permitted to travel to India under the SARC visa exemption scheme visas. Any SVAS visas issued in the past to Pakistani nationals are deemed cancelled. Any Pakistani national currently in India under SVES visa has 48 hours to leave India. Mifam aduna Pahalgam terror attack adabu haksina lawbaga loinana nungaitaba phongtoki amasung thogdok adu laikhidraba miyoi singi imung manungi awabada saruk yari hari.
Malemgi lebak kayana Pahalgam terror attack asibu yaningdaba phongdokpaga loinana thodok adubu pangdabagi thongni hari. Maragasda Pahalgam terror attack ki matung tarakpada sarkarna ngasi rajniti dol punamaki mifam ama Naidilida kauri. Mifam asi Parliament House complex da pangthokkani. Griha Mantri Amit Shah Hairi Micham Harpa terroristing kaidong dasu lemna tharoi mangnai kha thangba Kashmir gi Anantnag jila da leiba Pahalgam da terroristing na attack chatrakpada laikhidraba imu manungi awabada Bharki mipum khudimangna kainabagi maisa langli. Thodok adula laikhidraba mioisingi imung manungda leibak asidagi terroristing mutakani haibigi thajaba mahakna phongdokki. Srinagarda leiba police control room da pangthokpa thoram amada laikhidraba mioisingi mafamda Griha Mantri an laikatuna awaba phongdokri. Siri San Hai Lebak asina terrorist ki thabak thongda kaidong dusu ngak noloi amadi thodok asida senabasing lemna tharoi. Griha Mantri na Pahalgam yaurba matung thodok thokpam by Southern Forest area da satuna yengsingki amadi hospital da soktuna leiriba mioisingasu unaki. Ngasi phongba pausi singi maroi pausingi dama haujik Kshetrimayum Birosh leire Birosh. Thakachari Rajesh Khongjom landa thawai katkraba athobasingda ikai khumnaba utkiba Kamjong jilagi khul anida sakhangdabasingna mai tharamba amasung Pahalgam terror attack ki matungda Pakistani sing pung nifunipan gi manungda Bharat thadoknaba khangankebagi pauna ngasi phongba pause ehambagi ahanba lamaida phongli Manipur miyamna maribak ningbasi malengi puwarida top topa masakni haiba governor gi wafamna sanaleba pause gi ahanba lamaida phongli Khongjom lan nongmai bongi lan nate mama leba nuksibagi achetpa firepta lepkhibasingi lani haiba governor gi wafam amasung Pahalgam mihad Prime Minister Narendra Modi mai hongna saukre haba pau asina Huel Lampaugi ahanba lamaida phongli May ahumda Fox na sinduna Bridging Divide for Shared Future haba thimda ningsing thoram pangthokadori haba pau amasung IDP singna seasonariba ising test tawkre haba pauna Ichel Express ki ahanba lamaida phongli Kamjong gi khul ani mai thadok lamle kuki inpi yauna lup singna yaningdaba phongdorakli haba pau asina Sangai Express Manipuri edition ki ahanba lamaida phongli pau asi People's Chronicle Ganfew Mail amasung Manipur Mail dasu maru oiba pau oina phongli Sarkar na Kamjong ki khul singda khudak da curfew thamjin kre haiba pau asina Imphal Free Press ki ahanba lamaida phongli Manipur Drivers Association na National Highway ani Imphal Dimapur Road ki makhandagi mau phawbagi lambi da leiramba pothole sing mention kre haiba pau asina Sangai Express English ki ahanba lamaida phongli lamdam asida singnarakpa khudingmak ninghannadana chap chana thengnagani haiba amuko gi president Nandu Luwang gi bafam amasung social media da thakalakliba pausing chumbra lanbra haibadu verify tawgadabani haiba MLA KS Joy Kisan gi wafamna poknafam pauche ki ahanba lamaida phongli Pakistani sing pungni funipan gi manungda India thadok hannaba yauna Modi lengangna akanba warep kya lokre haiba paw asina naharo thawdangi ahanba lamaida phongli Lanai gi gari singda yorokba lebak singna miyamgi lambida khudongchadaba kaya thokalle haiba paw asina Tamil Times ki ahanba headline oiri Rajesh Thakachari Birosh Pradhanmantri Narendra Modi ki pungningi wa Man ki Baat ki chama kunmathoi suba episode thasi ki kuntare nomaijing numiki ayuk pung 13 da Akashbani ki thongda sandokani thoramasi AR News DD News PMO amasung Information amasung Broadcasting Mantraloy gi YouTube channel singdasu live streaming tawgani Aroibada maroiba pau Manipur security force na thihumbagi thabak chathabada laloglup singi mei ahum amasung khujuk khulai kayamarum phagatle Lebak sinba thungbada ngasi National Panchayati Raj Numit pangthokli amasung Cabinet Committee on Security na lebak asigi haujik oriba ngak silgi phibam hene hanna yengsingkre warep kayamarum laukre pau loijare